ꯉꯁꯤꯗꯤ ꯐꯦꯁꯕꯨꯛꯇꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣ ꯑꯃ ꯀꯩꯒꯨꯝꯕ ꯁꯦꯞ ꯇꯧꯕꯤꯅꯤꯡꯉꯤꯕ ꯑꯗꯨꯝ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯣꯝꯗ ꯇꯥꯛꯆꯔꯒꯦꯀꯣ ꯑꯗꯣ ꯐꯥꯔꯁ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯑꯦꯅꯤ ꯐꯦꯁꯕꯨꯛꯇꯒꯤꯀꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯈꯜꯂꯦꯅꯦ ꯑꯗꯣꯝꯅ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯐꯥꯔꯁ ꯇꯧꯗꯣꯏꯁꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯇꯪ ꯇꯦꯞ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯌꯦꯠ ꯊꯪꯕꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯀꯥꯆꯤꯟꯗ ꯌꯥꯎꯔꯤꯕ ꯁꯤ ꯕꯤꯟꯗꯨ ꯑꯍꯨꯝꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝꯕꯤꯔꯣꯀꯣ ꯅꯝꯕ ꯃꯇꯝꯗ ꯁꯦꯞ ꯚꯤꯗꯤꯑꯣ ꯑꯅ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯞꯁꯦ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯀꯣ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯀꯣ ꯁꯦ ꯑꯣꯡꯂꯤ ꯃꯤ ꯍꯥꯏꯁꯦ ꯁꯤ ꯀꯩꯒꯨꯝꯕ ꯐꯣꯜꯗꯔ ꯑꯃ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣꯈꯩꯁꯤ ꯑꯗꯣꯝꯅ ꯁꯦꯞ ꯇꯧꯕ ꯚꯤꯗꯤꯑꯣꯈꯩꯁꯤ ꯀꯂꯦꯛꯁꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯗ ꯀ꯭ꯔꯤꯌꯦꯠꯇ ꯅꯝꯕꯤꯒꯦꯁꯨ ꯌꯥꯏ ꯑꯩꯁꯨ ꯀ꯭ꯔꯤꯌꯦꯠ ꯅꯝꯃꯒꯦꯀꯣ ꯀ꯭ꯔꯤꯌꯦꯠ ꯅꯝꯃꯒ ꯁꯤꯗ ꯑꯩꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯜꯂꯒꯦ FB ꯚꯤꯗꯤꯑꯣꯁ ꯑꯅ ꯍꯥꯏꯔꯒꯦ ꯁꯦ ꯁꯤꯗ ꯁꯣꯔꯤ ꯁꯤꯗ FB ꯚꯤꯗꯤꯑꯣ ꯁꯦ ꯌꯥꯔꯦꯀꯣ ꯁꯤ ꯗꯟ ꯁꯦ ꯀ꯭ꯔꯤꯌꯦꯠ ꯍꯥꯏꯔꯁꯤꯀꯣ ꯁꯤ FB ꯀꯧꯕ ꯀꯩꯅꯣ ꯑꯃꯗ FB ꯀꯧꯕ ꯐꯣꯜꯗꯔ ꯑꯃꯗ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯒꯤ ꯐꯦꯁꯕꯨꯛꯀꯤꯀꯣ ꯁꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯈꯟꯕꯁꯦ ꯑꯗ ꯍꯧꯖꯤꯛ ꯕꯦꯛ ꯍꯜꯂꯁꯤ ꯕꯦꯛ ꯍꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯧꯁꯤ ꯒꯨꯒꯜ ꯕ꯭ꯔꯥꯎꯖꯔꯁꯤ ꯍꯥꯡꯕꯤꯔꯁꯦ ꯒꯨꯒꯜ ꯕ꯭ꯔꯥꯎꯖꯔ ꯍꯥꯡꯉꯁꯤꯀꯣ ꯒꯨꯒꯜ ꯕ꯭ꯔꯥꯎꯖꯔ ꯍꯥꯡꯉ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯒꯨꯒꯜ ꯕ꯭ꯔꯥꯎꯖꯔ ꯍꯥꯡꯉꯒꯦ ꯒꯨꯒꯜ ꯕ꯭ꯔꯥꯎꯖꯔ ꯍꯥꯡꯉ ꯃꯇꯨꯡꯗ ꯒꯨꯒꯜ ꯕ꯭ꯔꯥꯎꯖꯔ ꯍꯥꯡꯉ ꯃꯇꯨꯡꯗ ꯀ꯭ꯔꯣꯝ ꯍꯥꯡꯉꯦꯀꯣ ꯀ꯭ꯔꯣꯝ ꯍꯥꯡꯉꯒ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯇ꯭ꯌꯨꯕꯃꯦꯠ ꯑꯅ ꯑꯃ ꯊꯦꯡꯅꯕꯤꯔꯝꯃꯅꯤ ꯁꯤ ꯇ꯭ꯌꯨꯕꯃꯦꯠꯁꯦ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯇ꯭ꯌꯨꯕꯃꯦꯠ ꯍꯥꯏꯔꯒ ꯊꯥꯕꯤꯔꯛꯑꯣ ꯒꯨꯒꯜ ꯀ꯭ꯔꯣꯝꯗꯀꯣ ꯇ꯭ꯌꯨꯕꯃꯦꯠ ꯊꯥꯕꯁꯤ ꯁꯤꯗ ꯊꯥꯔꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤ ꯑꯍꯥꯟꯕꯒꯤ ꯁꯤꯗ ꯊꯥꯏꯀꯣ tubemate.net ꯅ ꯃꯈꯥꯗ ꯁꯪꯅ ꯊꯥꯏꯁꯦ ꯃꯊꯛꯀꯤꯅ tubemate ꯌꯨꯇꯨꯕ ꯗꯥꯎꯟꯂꯣꯗꯔ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯣ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯁꯤꯁꯤ ꯒ꯭ꯔꯤꯟꯁꯤꯗ ꯅꯝꯕꯤꯔꯣꯕ ꯅꯝꯃꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯃꯇꯨꯡꯗ ꯁꯤꯗ ꯐ꯭ꯔꯤ ꯑꯅ ꯌꯦꯠꯇ ꯊꯥꯗ꯭ꯔꯥ ꯐ꯭ꯔꯤꯁꯤꯗ ꯅꯝꯕꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯑꯅꯦꯕꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯏꯟꯁꯇꯣꯜꯁꯤꯅ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯐꯥꯏꯜ ꯃꯦꯅꯦꯖꯔꯗ ꯆꯪꯉꯒ ꯐꯣꯟ ꯃꯦꯃꯣꯔꯤꯒꯤꯗ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗꯇ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯑꯩꯅ ꯍꯥꯏꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇ꯭ꯌꯨꯕꯃꯦꯠ 3.4 ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯅ ꯊꯥꯔꯒ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯁꯦꯔꯤꯁꯁꯤꯗꯀꯣ ꯑꯗꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯇꯧꯕꯤꯔꯣ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣꯀꯣ ꯏꯟꯁꯇꯣꯜ ꯇꯧꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯍꯥꯟꯕ ꯇ꯭ꯌꯨꯕꯃꯦꯠ ꯍꯥꯞꯄꯁꯦ ꯃꯣꯏꯅ MP3 ꯗꯥꯎꯟꯂꯣꯗꯔ ꯑꯃ MP3 ꯀꯟꯚꯔꯇꯔ ꯑꯃ ꯇꯧ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯁꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯁꯤ ꯇ꯭ꯌꯨꯕꯃꯦꯠꯇꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯃꯣꯏꯅ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯇꯧ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯁꯤꯗ MP3 ꯑꯩꯒꯤꯁꯨ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯁꯤꯗ ꯁꯤ ꯃꯇꯥꯏꯒꯤ ꯑꯩ ꯁꯤꯗ ꯅꯣꯠꯁ ꯑꯗꯒꯤ MI ꯗ꯭ꯔꯣꯞꯀꯤ ꯀꯥꯔꯛꯇ ꯂꯩꯔꯤꯁꯦ ꯁꯤ ꯄꯣꯠꯁꯦ ꯅꯣꯠꯁ MI ꯗ꯭ꯔꯣꯞꯀꯤ ꯀꯥꯔꯛꯇ ꯂꯩꯔꯤꯕ ꯁꯤꯒꯤ MP3 ꯚꯤꯗꯤꯑꯣ ꯀꯟꯚꯔꯇꯔꯁꯦ ꯁꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯑꯣꯅ ꯑꯣꯇꯣ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯨ ꯌꯥꯝ ꯄꯤꯛꯄ ꯁꯥꯏꯖꯅꯤ ꯀꯩꯁꯨꯝꯇ ꯏꯐꯦꯛ ꯂꯩꯔꯣ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯀꯔꯤꯝ ꯏꯐꯦꯛ ꯂꯩꯔꯣ ꯑꯗꯨꯝ ꯇꯧꯁꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯂꯩꯔꯝꯒꯅꯤ ꯁꯦ ꯇ꯭ꯌꯨꯕꯃꯦꯠ ꯑꯅ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯏꯟꯁꯇꯣꯜ ꯇꯧꯔꯦꯀꯣ ꯁꯤꯗ ꯌꯨꯇꯣꯔꯦꯟ ꯊꯥꯔꯤꯁꯤꯒꯤ ꯃꯊꯛꯇ ꯁꯤꯗ ꯇ꯭ꯌꯨꯕꯃꯦꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯇ꯭ꯌꯨꯕꯃꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯁꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯒꯤ ꯃꯄꯥꯁꯦ ꯁꯣꯝꯗ ꯌꯦꯠ ꯊꯪꯕꯒꯤ
ꯁꯤꯗ ꯂꯩꯔꯤꯁꯦ ꯇ꯭ꯌꯨꯕꯃꯦꯟ ꯊꯥꯏꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯁꯤ ꯇꯧꯕꯤꯔꯛꯑꯣꯀꯣ ꯁꯤ ꯍꯪꯕꯤꯔꯛꯑꯣꯀꯣ ꯉꯁꯥꯏ ꯐꯦꯁꯕꯨꯛꯇ ꯑꯗꯣꯝꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯐꯦꯁꯕꯨꯛꯇ ꯑꯗꯣꯝꯅ ꯈꯟꯈ꯭ꯔꯦ ꯐꯦꯁꯕꯨꯛ ꯑꯗꯣꯝꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯣꯝꯒꯤ ꯄꯥꯝꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯗꯣꯀꯣ ꯁꯦꯞꯇ ꯌꯥꯎꯈ꯭ꯔꯕꯅꯤ FB ꯗꯥꯎꯟꯂꯣꯗ ꯀꯧꯕ ꯐꯣꯜꯗꯔ ꯑꯃꯗ ꯌꯥꯎꯔ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯁꯤꯒꯤ ꯇ꯭ꯌꯨꯕꯃꯦꯠꯁꯤꯒꯤ ꯁꯤꯒꯤ ꯀꯥꯆꯤꯟꯁꯤꯗ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯣꯏ ꯊꯪꯕꯒꯤ ꯀꯥꯆꯤꯟ ꯈ꯭ꯋꯥꯏ ꯃꯊꯛꯀꯤꯁꯤꯗ ꯕꯥꯔ 3 ꯂꯩꯀꯣ ꯕꯥꯔ 3 ꯃꯊꯪ ꯁꯤꯗ ꯅꯝꯕꯤꯔꯣꯕ ꯁꯤ ꯅꯝꯕ ꯃꯇꯝꯗ ꯐꯦꯁꯕꯨꯛ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯥ ꯐꯦꯁꯕꯨꯛ ꯑꯁꯤꯗ ꯁꯤ ꯐꯦꯁꯕꯨꯛꯇ ꯅꯝꯃꯣꯕ ꯁꯤ ꯅꯝꯕ ꯃꯇꯝꯁꯤꯗ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ ꯐꯦꯁꯕꯨꯛ ꯍꯥꯡꯉꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯂꯣꯒꯏꯟ ꯂꯩꯕꯩꯅꯤꯀꯣ ꯃꯣꯏꯁꯨ ꯂꯣꯒꯏꯟ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣꯝꯒꯤ FB ꯑꯦꯀꯥꯎꯟꯗꯣ ꯑꯗꯨ ꯉꯁꯥꯏ ꯁꯦꯞ ꯇꯧꯈꯤꯕ ꯑꯦꯀꯥꯎꯟꯗꯣꯀꯣ ꯁꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯁꯤ ꯇꯧꯈ꯭ꯔꯦꯀꯣ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗ ꯉꯁꯥꯏꯒꯤ FB ꯑꯦꯀꯥꯎꯟ ꯆꯪꯉꯅꯤ FB ꯑꯦꯀꯥꯎꯟ ꯆꯪꯉꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯗꯣꯝꯅ ꯉꯁꯥꯏ ꯁꯦꯞ ꯇꯧꯈꯤꯕꯗꯣ ꯁꯦꯞ ꯇꯧꯈꯤꯕ ꯐꯣꯜꯗꯔꯗꯣ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯣꯝꯅ ꯄꯥꯝꯈꯤꯕ ꯐꯦꯁꯕꯨꯛꯇꯒꯤ ꯄꯥꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯐꯦꯁꯕꯨꯛꯀꯤ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯁꯤꯗ ꯑꯥꯏꯀꯣꯟ ꯀꯩꯅꯣꯁꯤꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔ 3 ꯂꯩꯕꯁꯤꯗ ꯅꯝꯃꯅꯤꯀꯣ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯁꯤꯗ ꯁꯦꯞ ꯑꯅ ꯐꯣꯜꯗꯔ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯁꯤꯒꯤ ꯁꯦꯞ ꯐꯣꯜꯗꯔꯁꯤꯗ ꯆꯪꯕꯤꯔꯣꯕ ꯁꯤ ꯁꯦꯞ ꯐꯣꯜꯗꯔꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯝꯃꯅꯦꯕ ꯁꯤ ꯑꯃꯦꯖꯤꯡ ꯀꯤꯠꯁ ꯁꯤꯗ ꯌꯥꯎꯔꯗ꯭ꯔꯥ ꯑꯃꯦꯖꯤꯡ ꯀꯤꯠꯁ ꯁꯤ ꯌꯥꯎꯔꯕꯅꯦꯕ ꯁꯤꯗ ꯅꯝꯕꯤꯔꯣ Halo, nama siapa? Lawrence. Umur berapa sayang? 9. Waduh. sida red button ama download ama koina tholaktra sida download tawbiro sida download tawrani sida tak namo tam download dum chakraneba sida title am namo si Chinese haigera ma haigera khangde nga saigida si dan namsalani okay tawrani aduga si somda chaladra video se download chalamni se lura dum yeningdo dum yeng yarneba sini ma'am ꯑꯩ ꯈꯪꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯣꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯌꯥꯝ ꯈꯪ ꯍꯩꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯒꯗꯤ ꯂꯥꯏꯛꯇ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯗꯤꯁꯂꯥꯏꯛ ꯇꯧꯕꯤꯔꯒꯅ ꯗꯤꯁꯂꯥꯏꯛꯇ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯣꯝꯅꯥꯝ ꯇꯤꯚꯤꯕꯨ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯣꯟꯗ ꯅꯝꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯣꯏꯔꯁꯨ ꯀꯥꯟꯅꯗꯕ ꯑꯣꯏꯔꯁꯨ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯎꯅꯕꯀꯣ ꯑꯗꯣꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯨꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ